You are watching PK Channel Pothaminasi Khangminasi. Channel asina ngasi thamjariba topic asi mapok numit thagi magun yumbalo lamjingi taramanga subthangtak miyamna khutul tamjage loina channel asubu yengbiriba khwai khibikna adomna subscribe tobu kobiganu like share tobu kobiganu haideri. Hojik ahan namukda mapok numit thagi magun asigi chat asi miyamda uhanjage hairiba chat asida miyamna ubu phangbigani madudi tongan ba ikoigi maitegi tha 12 haibadi sajibu kalen inga ingen thawal langban mera hiangai poinu waksing parel lamta hairiba tha sing asida tongan ba numit singda haibadi nomaijing nithauka lewa pokpa tumchage sasawonsen irai amadi thagda hariba numising asida pokpa miyosing adu karam thagi karam numising da pokpa taragadi karam magunsing leigani haibdo miyamna ubu phangbiri khudam oina ahan bagi oina sajibu tha asida lewa pokpa miyo edu nithaugi magun leigani yumchage sa pokpaduna leimagi magun leigani loinana sagonsen pokpaduna angangi magun leigani irai pokpasina minaigi na pibagi magun leigani loinana nomajing pokpasina pandit ki magun leigani amasung nithauka pokpasina mahendra gi magun leigani asum tawna kalen thada mu nithauka pokpasina nithaugi magun leigani leba pokpasina leimagi magun leigani amasung chumjage sa pokpasina angangi magun leigani sagonsen pokpasina minaigi magun leigani irai pokpasina pibagi magun leigani thangda pokpasina pandit ki magun leigani amasung nomajing pokpasina mahendra gi magun leigani asum tawna ikoina tongan ma thaba din numit sing asida pokpasing asi karam magun sing leigani haido magun taret tok na ikoina ubu phangani asumna ikoina tongan ba khudam oina tha sing sajibu kalen inga ingen dagina tamta phawbusida tongan ba numit sing asida pokpasing asi kari magun dai habido miyamna ubu phangbiri hairiba magun taret asina karamba mawong matawda miyoibusing asidi lonchatsing chatlibagi haido miyamda thamjage yengtaminasi ahanbada ningthaugi mapokta pokpasingdi athoibun napal kai sauthoi nungaiba pami sadong phangi yamna nungai mibu mamangda luna tawi matungda nungside thabak tawbada aigi migi naigani mibu lemna sinnaba pami anisubada leimagi mapokta poklabadi sanaba maramda thorang yamna hai mathelu koi pami yum koiba hai thabak tawbada wa yamna ngangi senthuk thungkup yamna pagali masa masu warak watem pami kethok mothoi asawram kagali ahum subada angangi mapokta poklabadi puning tayang tasoi masakhingi puning tingi warem ngangi nupadi toli nupidi fai kharadi kethokali athum ahopsai khusahai singi yamna fai mari subada minaigi mapokti yelhangaida nangi aroi bidana nungai awab ko i mina sijiningi migi thabak tawbada mang tungnai mina singthana de yamna nemi pukning komi ningmuthumde kharwana mikha pona de mathanga pibagi mapokta poklabadi migi thabakta hasak ngajak sai thabak suning nomningi warak tawrak yawgali loksing sawba sai mina nungside tungda mina tin ngangnai aina mayale haiduna lei taruk suba amasung taret suba magunda pandit amasung mahendra gi mapokta pokpa sigi onadi magun managani hariba ani sida pokpa makhaigina yamna fai thakhatuna bana sali machin manawna ki sakri fatte sauthoi magun lei daipakna luna ki na sa tawi tonaba mi singi upai tobu pami mina haijarabadi pungning tamna mi adugi pungning sana upai tawi asigidamagtadi yumbalo lamjing 15 suba tangkak matang asai loisinjinabagi tanjadu yokshilai mathangi yumbalo lamjing 13 suba tangkakta anauba episode amaga lonana anauba topic amaga puduna laksage ming tabi khiba kurimak yumbalo lamjing amadi PK Channel gi maikidiki thagasaba phungdok tabugulona PK Channel pothaminasi khangminasi bo support tominasi